ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯄꯃꯦꯜ ꯋꯥꯔꯤ YouTube ꯆꯦꯅꯦꯜ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯅꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯝ ꯑꯗꯨꯗ꯫ ꯋꯥꯔꯤ ꯑꯁꯤ ꯕꯤꯃꯣꯜꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞꯇ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯋꯥꯔꯤ ꯍꯥꯞꯅꯤꯡꯕ ꯂꯩꯕꯤꯔꯒꯗꯤ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔꯗ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯑꯣ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯇꯥꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯑꯩ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯤꯅꯥꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁꯇꯨꯒ ꯈꯔ ꯑꯅꯛꯄꯗ ꯔꯦꯟꯠ ꯑꯃ ꯂꯧꯗꯨꯅ ꯑꯩ ꯂꯩꯈꯤ꯫ ꯑꯍꯥꯟꯕ ꯔꯦꯟꯠꯇꯨꯗ ꯆꯪꯉꯛꯄꯗ ꯂꯩꯔꯝꯂꯤꯕ ꯀꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯆꯪꯗꯨꯅ ꯑꯁꯨꯝ ꯌꯦꯡꯈꯤ꯫ ꯀꯥ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯕꯥꯊꯔꯨꯝ ꯑꯦꯇꯦꯆ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯐꯃꯨꯡ, ꯁꯣꯐꯥ, ꯎꯄꯨꯅꯆꯤꯡꯕ ꯐꯖꯔꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯊꯝꯂꯤ꯫ ꯀꯥꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕꯗꯅ ꯋꯦꯇꯤꯡ ꯔꯨꯝ ꯑꯣꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝ ꯆꯠꯇꯨꯅ ꯌꯦꯡꯕꯗ ꯆꯥꯛꯈꯨꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗꯤ ꯈꯖꯤꯛ ꯃꯣꯠꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯁꯤꯖꯤꯟꯅꯗꯕ ꯀꯨꯏꯔꯕꯒꯤ ꯃꯑꯣꯡꯗ ꯃꯤꯔꯥꯡ ꯀꯥꯁꯤꯟꯕꯁꯨ ꯍꯧꯔꯝꯃꯤ꯫ ꯑꯩꯅ ꯆꯥꯛꯈꯨꯝ ꯑꯃꯗꯤ ꯀꯥꯁꯤꯡ ꯑꯗꯨ ꯐꯖꯅ ꯇꯩꯊꯣꯛ ꯆꯥꯝꯊꯣꯛꯄ ꯂꯣꯏꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯠꯇꯨꯅ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯄꯣꯊꯥꯅꯕ ꯑꯣꯏꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯋꯥꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤ ꯑꯃ ꯑꯩꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯝꯃꯤ꯫ ꯑꯩ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯃꯥꯏ ꯃꯤꯠ ꯍꯨꯃꯥꯡ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯃꯥꯏ ꯃꯤꯠ ꯆꯥꯝꯊꯣꯛꯇꯨꯅ ꯑꯩ ꯗ꯭ꯌꯨꯇꯤꯒꯤꯗꯃꯛ ꯁꯣ ꯂꯣꯟꯁꯜꯂꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯁ꯭ꯋꯥꯏꯋꯥꯏꯗ ꯑꯩ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯁꯣꯐꯥꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯥꯀꯜꯗ ꯃꯤ 2-3 ꯃꯨꯔꯨꯝ ꯁꯣꯟꯅꯕꯗꯧꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯈꯔ ꯄꯤꯛꯇꯛꯅ ꯇꯥꯔꯛꯈꯤꯕꯗꯣ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕꯁꯤꯗ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯋꯦꯇꯤꯡ ꯔꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯊꯃꯣꯏ ꯁꯣꯛꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯩ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯇꯦꯡꯊꯥꯔꯒ ꯂꯩꯕꯗꯣ ꯎꯈꯤ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ "ꯀꯅꯥꯅꯣ? ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏꯔꯣ? ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯑꯩꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯄꯔꯗꯥ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯄꯔꯞ ꯆꯪꯁꯤꯟꯈꯤ꯫ ꯑꯩꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕꯗ ꯄꯔꯗꯥ ꯑꯗꯨꯒꯤ ꯃꯔꯨꯝꯗꯗꯤ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯋꯥꯜ ꯑꯗꯣ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯍꯥꯛ ꯈꯖꯤꯛ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯅꯥ ꯑꯃꯨꯛ ꯂꯩꯕꯅꯣ ꯌꯦꯡꯈꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ꯫ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯑꯩ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯂꯩꯈꯤ꯫ ꯐꯅꯌꯥꯝ ꯊꯦꯡꯂꯕ ꯐꯥꯎꯕ ꯑꯩ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯏꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯗꯨꯅ ꯂꯩꯈꯤ꯫ ꯈꯪꯍꯧꯗꯦ, ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯍꯥꯏꯐꯦꯠ ꯃꯤꯀꯨꯞ ꯑꯃ ꯎꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯇꯨꯝꯊꯔꯨꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯃꯤ ꯂꯥꯡꯕ ꯒꯥꯔꯤ ꯃꯈꯣꯜ ꯀꯌꯥ ꯑꯗꯨꯅ ꯑꯩ ꯍꯧꯒꯠꯇꯨꯅ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁ ꯄꯔꯞ ꯁꯦꯠꯆꯟꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯈꯤ꯫ ꯑꯩꯒꯤ ꯇꯧꯒꯗꯕ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯂꯒ ꯊꯕꯛ ꯃꯐꯝꯗ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯑꯩ ꯅꯨꯃꯤꯗꯥꯡꯗ ꯍꯜꯂꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯑꯩꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡ ꯑꯗꯨꯗ ꯄꯣꯛ ꯊꯤꯜꯂꯛꯈꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯏ꯫ ꯀꯅꯥꯅꯣ, ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯣ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯁꯛꯐꯝ ꯑꯗꯣ ꯂꯩꯔꯝꯈꯤꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯦꯟꯗꯜ ꯑꯃ ꯆꯨꯈꯠꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞ ꯁꯤꯜꯂꯛꯈꯤ꯫ ꯈꯔ ꯅꯛꯅ ꯍꯨꯏ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯂꯤ꯫
ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯏꯁꯥꯁꯦ ꯑꯀꯤꯕꯗꯤ ꯄꯣꯛꯂꯤꯕꯅꯤ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨꯁꯨ ꯑꯩꯅ ꯊꯤꯡꯖꯤꯟꯕ ꯀꯥꯎꯔꯝꯂꯕ ꯃꯥꯜꯂꯤ꯫ ꯅꯨꯡꯁꯤꯠꯇꯨꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯑꯃꯨꯛ ꯂꯣꯟꯁꯟ ꯇꯧꯗꯨꯅ ꯃꯈꯣꯜ ꯊꯣꯛꯇꯨꯅ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯊꯣꯔꯛꯏ꯫ ꯃꯗꯨ ꯑꯩꯅ ꯂꯣꯟꯁꯤꯟꯗꯨꯅ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ? ꯃꯁꯤꯕꯨ ꯂꯥꯏ ꯇꯤꯟꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯔꯥ? ꯃꯐꯝ ꯑꯁꯦ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯍꯣꯡꯂꯁꯤꯔꯅꯦ? ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯤꯗ ꯑꯁꯨꯝ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯊꯣꯔꯛꯄ ꯌꯥꯏ꯫ ꯅꯣꯡꯉꯥꯟꯕꯁꯦ ꯑꯩ ꯉꯥꯏꯔꯒꯦ, ꯑꯗꯨꯒ ꯆꯞ ꯆꯥꯕ ꯑꯃ ꯈꯜꯂꯒ ꯊꯨꯅ ꯀꯔꯤꯅꯣ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯣ ꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯀꯥ ꯑꯃ ꯅꯣꯡꯉꯥꯟꯕꯒ ꯍꯣꯡꯗꯣꯛꯈꯤ꯫ ꯀꯥꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯄꯗꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯗꯣ ꯇꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯗꯒꯤ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛꯅꯆꯤꯡꯕ ꯊꯣꯛꯈꯤꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯃꯍꯥꯛꯅ ꯏꯕꯨꯡꯉꯣ, ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛꯀꯤ ꯄꯣꯁꯇꯤꯡ ꯆꯠꯈ꯭ꯔꯤꯉꯩꯗꯅꯦ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤꯗꯨꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯀꯥ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯄꯦꯟꯗꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯍꯥꯠꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨꯅ ꯑꯩꯅ ꯃꯤ ꯑꯇꯩꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯟꯇ꯭ꯔꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯀꯨꯏꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗꯅꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯃꯍꯥꯛ ꯅꯤꯡꯕ ꯀꯥꯏꯅ ꯑꯉꯥꯎꯕꯒꯨꯝ ꯂꯩꯈꯤꯕ ꯀꯨꯏꯔꯦ꯫ ꯐꯔꯦ ꯏꯕꯨꯡꯉꯣ, ꯊꯦꯡꯂꯦ, ꯇꯨꯝꯅꯅꯕ ꯇꯧꯖꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯁꯨ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯏꯁꯥꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ, ꯅꯨꯡꯉꯥꯏꯇꯕ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯄꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯑꯍꯜ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯕꯨ ꯆꯪꯉꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯆꯪꯗꯦ, ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯄꯗ, ꯃꯍꯥꯃꯥ, ꯑꯩ ꯉꯔꯥꯡꯒꯤ ꯃꯥꯃꯅ ꯂꯤꯕꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯨꯕꯗ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ꯫ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯩꯅ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯄꯥꯡꯖꯒꯦ꯫ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯒꯗꯒꯦ? ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣꯒꯨꯝꯕꯅꯆꯤꯡꯕ ꯂꯩꯕꯤꯕ꯭ꯔꯥ? ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯂꯨꯗꯤ ꯂꯨꯒꯗꯧꯔꯤꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯒꯗꯤ ꯑꯩꯅ ꯋꯥꯔꯝ ꯄꯨꯝꯕ ꯂꯤꯔꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯨꯄꯥ ꯑꯗꯣ ꯃꯈꯥꯔꯣꯝ ꯊꯪꯕꯗ ꯍꯧꯔꯤꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯨꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯃꯤꯡꯅ ꯀꯣꯕ ꯀꯧꯕꯅꯤ꯫ ꯁꯦ, ꯐꯣꯇꯣꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯂꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯣ ꯀꯥ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯈꯨꯟꯖꯤꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯐꯔꯦ ꯏꯕꯨꯡꯉꯣ, ꯍꯣꯔꯦꯟ ꯑꯊꯦꯡꯕ ꯑꯍꯤꯡ ꯉꯥꯏꯔꯁꯤ, ꯑꯗꯨꯒ ꯊꯋꯥꯏꯗꯨꯕꯨ ꯀꯧꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯁꯤ꯫ ꯑꯩ ꯍꯣꯔꯦꯟꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯁꯦꯝ ꯁꯥꯔꯨꯈꯤꯒꯦ꯫ ꯅꯍꯥꯛꯁꯨ ꯊꯕꯛ ꯆꯠꯄ ꯊꯦꯡꯂꯅꯤ, ꯅꯪꯁꯨ ꯆꯠꯅꯅꯕ ꯂꯣꯏꯁꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯑꯩꯁꯨ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯩ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯗꯨꯗ ꯏꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯦꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯗ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯄꯣꯛꯂꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯏꯇꯨꯡꯗ ꯏꯟꯅꯔꯛꯄꯒꯤ ꯁꯥꯍꯨꯝ ꯑꯃꯁꯨ ꯇꯥꯔꯤ꯫ ꯅꯣꯛꯅ ꯈꯦꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ, ꯄꯥꯡꯊꯣꯛꯅꯤꯡꯂꯝꯕ ꯑꯃ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯔꯥꯎꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯥꯀꯜ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ, ꯍꯩ ꯂꯩꯁꯤꯡ ꯑꯗꯣ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯔꯝꯈꯤꯗꯦ꯫
Asumna ai maninglomda yengluraga mai onthorakpada meter 3 lom lapnana aigi imangda mami ama fat launa samlaga satkibada uhawi. Matamduda isada akiba ama faurakpadagi phone pothoktuna flash thanduna amuk yengi adubu karisu laiba ukidi. Asumna ai aigi kada changakhi chak ising phongdoktuna chathoklaga ahal aduga aiga pau faunaduna lai khoiramnabagi damak thorakhi. Lai khoiramba horakpada thawai adubu lakpagi mawongda nakan nakanda hauriba uwa sing ado hai humduna sanabagi makhol kaya tarakhi. Aduga akiba khonjel amada karigi mahakpu kaubano hairakhi. Matam aduda ahal aduna nahaki thawai aduna mapugi manakta ingna sikna laikhinaba nahaki pendaba pumnama kokpinaba aikhoina nahaku kaubani. Ahaldugi wado tabada thawai ado hikna kaplakhi. Nakhoi anina aigi awaba ubiduna khangbiduna aigi iteng pangbinaba tawriba ado ubada ai pele. Ai ikutchimakna phatraba mahakpu hatlaga laman khumbadi pambani. Masigi matungda aigi thawaina ingna sikna lainanaba thabak thawra phajana tawbiro. Asumna hairamlaga nupi ado mangkhirami. Masigi matung numit nini humnimuk ahal aduga aigana kanna hotnaduna thibadagi nupa ado fangki. Nupa adubu aikhoina tauksannaduna yum aduda purakhi. Aduga nungdang amada ka aduda inchinduna thonglon chinduna thamki. Matam aduda manungdagi nupigi pendabagi khonjal amaga loinana amuk kappa amuk sun nokpa tawduna law khongba tawduna nupa adubu thawai lawki. Nupi aduna aikhoi anida yenglaklaga mabukning nungsina aikhoi anida harauba phongdoktuna mateng pangbibagi pele. Lairamlen yauba ngamlagani nakhoi anida amadi kanadasu yetlaroi. Asumna hairamlaga thawai ado arangba mangal amaga loinana mangki. Asumna thawai adu lairamlenda laiki. Aisu ka aduda mukhanna laikidre. Matang asida subscriber singna thabirakpa wari pathokchaba loisanjari. Mathagi numita atopa wari kaya ama amuk puduna laksagi ngasigidi matang asida kainanaba yathang nijari pinabirasi.